ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯄꯩꯁꯥꯗꯣ ꯌꯦꯟꯊꯣꯛꯅꯔꯁꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯅꯧ ꯍꯥꯏ ꯌꯥꯎꯁꯪ ꯄꯩꯁꯥꯗꯤ ꯆꯥꯛ ꯆꯥꯅꯩ ꯍꯥꯏ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯄꯤꯛ ꯆꯥꯒꯦꯅ ꯈꯜꯂꯤꯉꯩꯁꯤꯗ ꯅꯪ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯅꯕꯗꯣ ꯅꯪ ꯅꯥꯏꯌꯦꯅ ꯌꯥꯗ꯭ꯔꯤꯗꯣ ꯐꯔꯕꯣ ꯐꯔꯦ ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯆꯥꯔꯀꯥꯟꯗ ꯅꯥꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯥꯊꯣꯛꯑꯁꯤꯔꯥ ꯆꯥꯊꯣꯛꯑꯁꯦ ꯄꯤꯛ ꯆꯥꯁꯤꯀꯣ ꯄꯤꯛꯇꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯥꯗꯦ ꯄꯤꯛ ꯆꯥꯔꯗꯤ ꯅꯪꯗꯣ ꯅꯣꯏꯅꯤ ꯍꯥꯏ ꯑꯩ ꯅꯣꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯃꯁꯥ ꯐꯩ ꯍꯥꯏꯉꯣ ꯅꯣꯏꯕꯁꯨ ꯅꯠꯇꯅ ꯅꯣꯏ ꯍꯥꯏ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯅ ꯑꯩꯁꯨ ꯅꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯃꯥꯗ ꯈꯪꯗꯤ ꯍꯣꯔꯦꯟ ꯍꯪꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯗ ꯍꯪꯁꯤ ꯑꯗꯨ ꯅꯪ ꯆꯥꯏꯗꯣ ꯀꯩꯅꯣ ꯑꯆꯥꯄꯣꯠꯅꯦ ꯌꯥꯎꯗ꯭ꯔꯦ ꯍꯪ ꯆꯥꯎ ꯍꯥꯏꯗꯤ ꯃꯊꯟ ꯆꯥꯏ ꯌꯥꯎꯗ꯭ꯔꯦ ꯈꯤꯇꯪ ꯉꯥꯏꯔꯤꯁꯤꯗꯤ ꯑꯩ ꯆꯥꯔꯒꯦ ꯑꯩ ꯄꯩꯁꯥ ꯕꯦꯛ ꯂꯧꯊꯣꯔꯛꯀꯦꯀꯣ ꯑꯃꯨꯛꯀ ꯊꯤꯁꯤꯀꯣ ꯍꯣꯏ ꯌꯥꯎꯁꯪꯁꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯉꯦ ꯌꯥꯎꯁꯪꯗꯤ ꯍꯣꯏ ꯌꯥꯎꯁꯪ ꯑꯣꯏꯔꯗꯤ ꯁꯨꯇꯤꯁꯨ ꯀꯨꯏꯅ ꯊꯥꯏ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯦ ꯅꯨꯡꯉꯥꯏꯑꯕ ꯇꯨ ꯅꯍꯥꯟ ꯄꯩꯁꯥꯗꯣ ꯊꯤꯁꯦ ꯑꯌꯣ ꯇꯨ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯅꯍꯥꯟ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯝꯃꯤꯗꯨꯗꯤ ꯌꯥꯝꯈ꯭ꯔꯤꯗꯨꯗꯤ ꯃꯥ ꯂꯣꯠꯁꯤꯜꯂꯤ ꯃꯥꯜꯂꯦ ꯈꯤꯇꯪ ꯇꯨ ꯕꯣꯕꯣꯛ ꯄꯥꯕꯤꯒꯤ ꯗꯨꯀꯥꯟꯗ ꯂꯣꯏ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯑꯆꯣꯏꯕꯗꯣ ꯑꯗꯨꯒ 100 ꯆꯞꯄꯤ ꯄꯤꯔꯛꯏꯅꯦ ꯄꯩꯁꯥ ꯃꯌꯥꯝ ꯌꯥꯝꯗꯤ ꯌꯥꯝꯈꯤꯕꯅꯤ ꯑꯗꯩ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯥꯏꯌꯣ ꯍꯥꯏꯔꯒ ꯃꯥꯅ ꯅꯥꯔ ꯂꯩꯊꯣꯛꯑꯒ ꯅꯥꯗ꯭ꯔꯁꯨ ꯄꯥꯏꯅꯤꯡꯗꯦ ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯅꯤꯡꯉꯛꯀꯅꯤ ꯑꯗꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯖꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯆꯤꯛꯀꯟ ꯆꯥꯎ ꯍꯥꯏ ꯑꯗꯨ ꯀꯥꯏꯗ ꯆꯥꯟꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯥꯔꯛꯑꯗ꯭ꯔꯗꯤ ꯑꯩ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯅ ꯂꯤꯗꯔꯅꯤꯅ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯃꯊꯪ ꯆꯍꯤꯗꯤ ꯂꯤꯗꯔ ꯑꯩꯅ ꯑꯣꯏꯅꯤ ꯋꯥꯡꯕꯩꯗꯤ ꯍꯦꯜꯂꯒ ꯑꯩꯁꯨ ꯋꯥꯡꯖꯔꯛꯑꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯍꯦꯜꯂꯤ ꯍꯩꯃꯥ ꯃꯆꯥ ꯊꯣꯏꯕꯤ ꯅꯣꯏ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯃꯃꯥ ꯑꯣ ꯐꯔꯦ ꯑꯗꯣ ꯅꯣꯏ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯖꯦꯅ ꯌꯥꯅꯔꯕ ꯍꯥ ꯅꯣꯏꯕꯨ ꯀꯩ ꯆꯥꯖꯦꯅ ꯈꯟꯅꯔꯒꯦ ꯅꯣꯏꯕꯣ ꯃꯣꯏ ꯆꯤꯛꯀꯟ ꯆꯥꯎ ꯍꯥꯏꯀꯣ ꯍꯥꯏ ꯃꯣꯏ ꯆꯤꯛꯀꯟ ꯍꯥꯏ ꯆꯤꯛꯀꯟ ꯆꯥꯅꯤꯡꯗꯦ ꯄꯤꯛ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ ꯍꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯅꯦ ꯄꯤꯛ ꯆꯥꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅꯅꯦ ꯄꯤꯛ ꯆꯥꯕ ꯌꯥꯔꯣꯏ ꯁꯦ ꯅꯣꯏ ꯄꯩꯁꯥꯗꯣ ꯀꯌꯥꯕꯨ ꯁꯨꯔꯒꯦ ꯅꯣꯏ ꯄꯩꯁꯥꯁꯤꯕꯣ ꯃꯥꯗꯣ ꯆꯤꯛꯀꯟ ꯂꯩꯕꯤꯌꯣ ꯍꯣꯔꯦꯟ ꯆꯥꯔꯁꯦ ꯑꯁ ꯀꯩꯅꯣ ꯅꯣꯏ ꯄꯩꯁꯥꯁꯤꯕꯣ ꯃꯤꯒꯤꯅꯅꯦ ꯄꯩꯁా ꯌꯧꯅ ꯇꯥꯏ ꯂꯨꯄꯥ 2,000 ꯇꯥꯕ 3 ꯇꯥꯕ 5 ꯇꯥꯕꯁꯨ ꯌꯥꯎꯍꯧꯋꯤ ꯑꯉꯥꯡ ꯑꯇꯩꯒꯤꯗꯤ ꯑꯗꯒꯤ ꯅꯣꯏ ꯑꯍꯨꯝꯅ ꯈꯥꯏꯔꯨꯔꯤꯁꯤꯅ ꯌꯦꯡꯉꯨꯅꯦ ꯂꯨꯄꯥ 150 ꯈꯛꯇ ꯁꯤꯗꯤ ꯆꯤꯛꯀꯟ ꯀꯦꯖꯤ ꯑꯃꯕꯨ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯆꯤꯛꯀꯟ ꯀꯦꯖꯤꯗꯅꯦ 280 ꯌꯧꯔꯕꯅꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯈꯥꯏꯔꯤꯅꯣꯕ ꯅꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯗꯕꯒꯤ ꯌꯥꯝ ꯄꯤꯔꯛꯇꯦ ꯅꯣꯏꯗꯤ ꯃꯤ ꯌꯥꯝꯗꯦꯅ ꯕꯣꯔ ꯐꯖꯕ ꯄꯤꯔꯝꯒꯦ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯣ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯤꯅꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦ ꯃꯤꯅꯨꯡꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯨꯄꯤꯗꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯖꯔꯣ ꯅꯨꯄꯥꯗꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯐꯪꯖꯔꯣ ꯍꯥꯏꯔꯝꯃꯨ ꯏꯅꯥꯛ ꯈꯨꯟꯖꯔꯣ ꯀꯥꯏꯅ ꯕꯣꯔ ꯃꯌꯥꯝ ꯄꯤꯔꯝꯃꯨ ꯄꯩꯁꯥ ꯌꯥꯝ ꯍꯥꯄꯛꯅꯕꯅ ꯑꯩꯕꯨ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯁ ꯍꯥꯏꯔꯤꯅꯦ ꯕꯣꯛ ꯉꯧꯕꯤꯗꯁꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯉꯣ ꯍꯥꯏꯕꯗꯤ ꯏ ꯅꯕꯣꯛ ꯉꯧꯕꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨꯗꯤ ꯐꯨꯔꯛꯇ꯭ꯔꯗꯤ ꯑꯗꯨꯒ ꯂꯨꯄꯥ 2 ꯈꯛꯇ ꯄꯤꯔꯛꯏꯕ ꯀꯔꯤ ꯂꯨꯄꯥ 2 ꯂꯤꯛꯈ꯭ꯔ ꯄꯣꯠꯅꯤ ꯃꯗꯨꯒꯤ ꯑꯍꯟꯗꯨꯁꯨ ꯀꯔꯥꯏꯗꯩꯕꯨ ꯀꯥꯏꯔꯨꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯂꯨꯄꯥ 2, 3 ꯆꯥꯟꯗꯤ ꯆꯞꯄꯤꯕꯨ ꯆꯠꯂꯤꯕ꯭ꯔꯥꯕ ꯗꯨꯀꯥꯟꯗ ꯂꯧꯕꯁꯨ ꯌꯥꯗ꯭ꯔꯒꯨꯝ ꯇꯧꯕꯅꯤ ꯀꯔꯥꯏꯗꯩꯕꯨ ꯀꯥꯏꯔꯨꯅꯣ ꯈꯪꯗꯦ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯅꯪ ꯅꯊꯟꯗ ꯈꯥꯏꯕ ꯑꯩꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯂꯒ ꯈꯥꯏꯕ ꯄꯨꯕꯤꯕ ꯀꯥꯟꯗꯁꯨ ꯅꯕꯣꯛ ꯉꯧꯕꯤꯅ ꯍꯥꯄꯛꯈꯤꯕꯗꯨꯕꯨ ꯂꯨꯄꯥ 1 ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅꯦ ꯃꯊꯪꯗꯗꯤꯅꯦ ꯅꯕꯣꯛ ꯉꯧꯕꯤ ꯍꯣꯏꯗ ꯈꯥꯏꯕ ꯆꯪꯉꯨꯔꯅꯨ ꯀꯣ ꯅꯕꯣꯛ ꯉꯧꯕꯤꯗꯣ ꯂꯤꯛꯃꯟ ꯆꯥꯛꯃꯟꯗꯅꯅꯦ ꯅꯨꯡꯁꯤꯗꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯐꯔꯦ ꯑꯗꯣ ꯅꯣꯏ ꯄꯩꯁꯥꯁꯤꯅꯗꯤ ꯅꯣꯏ ꯆꯥꯛ ꯆꯥꯅꯕꯗꯤ ꯈꯤꯇꯪ ꯀꯣꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯦꯅꯦ ꯍꯥꯞꯄꯤꯔꯒꯦ ꯅꯣꯏ ꯃꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯀꯣ ꯅꯦꯅꯦꯅ ꯄꯩꯁꯥ ꯍꯥꯞꯄꯒ ꯅꯣꯏ ꯆꯥꯛ ꯆꯥꯅꯗꯣꯏꯅꯤꯅ ꯅꯦꯅꯦꯅ ꯄꯩꯁꯥ ꯍꯥꯞꯄꯤꯗꯣ ꯍꯥꯏꯕ ꯀꯥꯎꯅꯨꯀꯣ ꯌꯦꯟ KG 1 ꯂꯧꯕꯤꯔꯨꯔꯒꯦ ꯑꯗꯨꯒ ꯅꯣꯏꯁꯦ ꯍꯥꯎꯅ ꯆꯥꯔꯣ ꯅꯦꯅꯦ ꯊꯣꯡꯕꯤꯔꯒꯦ ꯑꯗꯣ ꯐꯔꯦ ꯁꯦ ꯊꯣꯏꯕꯤ ꯅꯈꯣꯡ ꯅꯈꯣꯡ ꯍꯥꯝꯇꯣꯛꯎꯔꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯆꯠꯂꯣ ꯅꯪꯁꯨ ꯌꯨꯝꯗꯅꯦ ꯅꯈꯣꯡ ꯅꯈꯣꯡ ꯍꯥꯝꯇꯣꯛꯑꯒ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯩꯃꯥ ꯑꯉꯧꯁꯅꯥ ꯃꯥꯅꯦ चलो नंजु नखो नखो कदो हम तो उरोसे लोई वावरे तू लोई वावरे चलो नखो नखो हम तो गने लाओ को मिनुसी अंगोसना नोय अनि ने चेंग सेरा चनबा कौता दो अदु कौता ममतंग पाइरउ याम पाइरकनु को नोय केसु याम चाबा ngमोयबा अदुगने आलू ग सिंगा मम सु पाइरउ को होय अखोइदि आलू पुरके नंग सिंग पुरउ को होय चाकसे थोंबीनबा तौरगे अगांगसिंगजे नाकले चाक लामी हाइरानी थोइबी नंबु नखों नखो तो जसलें का थसलबो आई तैरे हेमा नोय निसु लाबो लाएने
ꯑꯂꯨꯒ ꯁꯤꯡꯒ ꯏꯃꯨꯡꯗ ꯊꯝꯃꯣ ꯑꯣꯍꯣ ꯐꯔꯦ ꯐꯔꯦ ꯅꯤꯅꯦ ꯊꯣꯡꯗꯣꯛꯄꯤꯔꯒꯦ ꯍꯣꯏ ꯅꯣꯏꯅꯦ ꯃꯩ ꯇꯤꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯣꯗ ꯅꯣꯏ ꯌꯦꯠꯅꯕꯅꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯗ ꯂꯥ ꯇꯤꯜꯍꯧꯁꯤꯁꯨ ꯁꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯔꯣꯏ ꯃꯔꯥꯡ ꯁꯨꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯌꯦꯟꯁꯦ ꯑꯝꯇꯪ ꯐꯖꯅ ꯆꯥꯝꯊꯣꯛꯀꯦ ꯍꯌꯤꯡ ꯃꯌꯥꯝꯗꯨꯅ ꯇꯣꯡꯉꯝꯃꯤꯗꯣ ꯑꯁ ꯐꯖꯅꯒ ꯆꯥꯝꯊꯣꯛꯇꯕꯤ ꯆꯥꯕ ꯍꯪꯒꯣꯏꯗꯧꯔꯤ ꯍꯩꯃꯥ ꯃꯁꯥꯁꯤꯗ ꯊꯣꯛ ꯆꯥꯎꯅ ꯍꯥꯞꯄꯛꯈ꯭ꯔꯦꯗ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦ ꯑꯩꯗꯤ ꯀꯥꯎꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯃꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯕꯨ ꯊꯣꯡꯕꯁꯤꯕꯨ ꯒ꯭ꯌꯥꯁꯇ ꯊꯣꯡꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯑꯁ ꯒ꯭ꯌꯥꯁ ꯄꯥꯝꯃꯨꯏꯗ ꯁꯤꯡꯗꯅꯦ ꯐꯖꯅ ꯑꯣꯏꯅ ꯊꯣꯡꯉꯒ ꯁꯤꯡꯗ ꯊꯣꯡꯕꯅ ꯃꯍꯥꯎꯁꯨ ꯂꯩꯕ ꯍꯦꯜꯂꯤ ꯑꯁ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯤꯜꯍꯧꯁꯦ ꯍꯥꯎꯅꯕ ꯍꯣꯔꯦꯟ ꯂꯣꯏ ꯂꯧꯁꯟꯗꯕꯤꯗ ꯍꯣꯔꯦꯟ ꯈꯔ ꯑꯃꯨꯛ ꯍꯥꯞꯀꯦ ꯀꯥꯁꯤꯜꯂꯛꯄ ꯇꯥꯔꯦꯅꯦ ꯃꯩꯁꯦ ꯈꯔ ꯀꯜꯂꯦ ꯀꯥꯔꯒ ꯍꯥꯎꯔꯣꯏꯗꯧꯔꯤꯕ ꯀꯩꯅꯣꯝꯕꯨ ꯇꯧꯔꯤꯗ ꯃꯔꯣꯏꯁꯦ ꯈꯤꯇꯪ ꯍꯦꯟꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯁꯥꯈ꯭ꯔꯦ ꯒ꯭ꯌꯥꯁꯇ ꯑꯗꯨꯝ ꯊꯣꯡꯉꯝꯕꯁꯨ ꯐꯕ ꯁꯤꯡꯗ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯁꯥꯈ꯭ꯔꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯏꯟꯁꯥꯡꯁꯦ ꯏꯅꯝꯃ ꯅꯪꯁꯨ ꯈꯠꯃꯜꯂꯤ ꯅꯅꯥꯛꯇ ꯁꯨꯝ ꯂꯩꯅꯕ ꯅꯪꯅ ꯏꯔꯥꯡ ꯍꯧꯁꯤꯜꯂꯤꯗꯣ ꯇꯥꯃꯣ ꯅꯪꯁꯨ ꯍꯤꯟꯖꯥꯡ ꯁꯦꯝꯅꯤꯡꯃꯜꯂꯤ ꯉꯥꯗꯣ ꯁꯦꯝꯕꯤꯌꯣ ꯍꯥꯏꯖꯕꯅꯤ ꯀꯠꯊꯠꯄꯤꯗ ꯆꯥꯕꯗꯤ ꯌꯥꯔꯛꯑꯅꯤ ꯃꯥꯃꯨꯜꯂꯕ ꯃꯨꯜꯂꯦ ꯑꯩꯗꯤ ꯃꯅꯝꯁꯦ ꯆꯥꯛ ꯂꯥꯝꯃꯤꯉꯣ ꯑꯩ ꯉꯁꯥꯏꯗꯤ ꯀꯩꯝ ꯆꯥꯗꯦ ꯆꯥꯔꯗꯕꯅꯤ ꯍꯩ ꯅꯣꯏꯅꯦ ꯃꯄꯥꯟꯗꯅꯦ ꯍꯩꯖꯥꯝꯄꯦꯠ ꯍꯧꯕꯗꯣ ꯑꯗꯨꯗꯣ ꯁꯦ ꯍꯦꯛꯑꯒ ꯆꯥꯔꯨꯁꯣ ꯑꯃꯨꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯌꯥꯝ ꯄꯥꯜꯍꯧꯔꯕꯅꯤ ꯌꯥꯝ ꯍꯥꯎꯔꯕꯅꯤ ꯍꯩꯖꯥꯝꯄꯦꯠꯁꯤꯡꯗꯣ ꯆꯥꯔꯨꯁꯣ ꯃꯃꯥꯅꯦ ꯁꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯂꯣꯏꯗꯧꯔꯦꯕ ꯃꯝꯃꯦ ꯃꯃꯥ ꯎꯔꯔꯣꯏꯌꯦ ꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯅꯦ ꯃꯩꯁꯦ ꯃꯨꯁꯤ ꯊꯥꯟꯕꯁꯤꯗꯅꯦ ꯃꯝꯃ ꯄꯥꯟꯕꯩ ꯋꯥꯅꯤ ꯃꯄꯥꯟꯗꯗꯤꯅꯦ ꯌꯥꯝ ꯉꯥꯜꯂꯝꯈꯤꯅꯤ ꯇꯨ ꯊꯣꯡꯅꯥꯎꯗꯒ ꯃꯌꯥꯝ ꯉꯥꯜꯂꯤꯁꯦ ꯎꯔꯕ ꯆꯠꯂꯣ ꯃꯄꯥꯟꯗꯅꯦ ꯑꯗꯨ ꯆꯥꯔꯨꯁꯣ ꯃꯃꯥꯅꯦ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯝꯃꯗꯕꯅꯤ ꯆꯠꯂꯣ ꯃꯥꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯅꯤ ꯍꯩꯖꯥꯝꯄꯦꯠ ꯍꯦꯛ ꯆꯥꯎꯁꯤꯂꯥ ꯑꯩꯅ ꯍꯦꯟꯅ ꯆꯥꯅꯤ ꯑꯉꯥꯡꯈꯩꯁꯤ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯈꯤꯇꯪ ꯀꯣꯠꯁꯤꯜꯍꯧꯒꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯂꯣꯏ ꯄꯨꯊꯣꯔꯛꯑꯗꯤ ꯂꯣꯏ ꯆꯥꯈꯤꯗꯣꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯔꯦ ꯁꯤ ꯂꯣꯏꯔꯗꯤ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯍꯥꯟꯒꯩꯗꯤꯀꯣ ꯑꯩꯉꯣꯟꯗ ꯆꯥꯔꯗꯤ ꯅꯥꯅꯤ ꯆꯥꯅꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕ ꯆꯥꯎꯁꯨ ꯍꯥꯏꯔꯛꯑꯦ ꯃꯨꯁꯤꯟ ꯃꯨꯕꯁꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯤꯀꯣ ꯍꯥꯎꯋꯦ ꯊꯥꯖꯃꯥꯟꯕꯤ ꯏꯅꯦ ꯍꯩꯃꯥ ꯁꯤꯗꯔꯣ ꯑꯩꯈꯣꯏ ꯃꯁꯨ ꯍꯣꯏꯅ ꯆꯥꯛ ꯆꯥꯅꯅꯤꯅ ꯆꯠꯈ꯭ꯔꯤꯗꯨꯕꯣ ꯃꯥꯅꯦ ꯏꯅꯦ ꯁꯤꯗꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯩ ꯍꯣꯔꯦꯟꯅꯦ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯊꯤꯟꯕꯤꯔꯛꯑꯒꯦ ꯇꯥꯃꯣꯒꯅꯦ ꯑꯩꯈꯣꯏꯅꯤ ꯊꯤꯜꯂꯛꯑꯒꯦ ꯑꯗꯨꯝ ꯍꯥꯏ ꯁꯦ ꯂꯝꯇꯥ ꯊꯥꯒ ꯑꯣꯏꯕꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯀꯤꯔꯅꯤ ꯑꯩ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯍꯣꯏ ꯏꯅꯦ ꯂꯝꯇꯥ ꯑꯣꯏꯕꯁꯤꯗꯀꯣ ꯇꯤꯃꯨ ꯂꯥꯏꯃꯨꯕꯨꯗꯤ ꯈꯔ ꯀꯟꯕꯖꯥꯠꯅꯤ ꯑꯗꯣ ꯏꯅꯦꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯣ ꯆꯥꯛꯄꯨꯗꯤ ꯆꯥꯔꯛꯑꯦ ꯁꯨꯖꯤꯡꯗꯅꯤꯗ ꯑꯃꯨꯛꯄꯨ ꯂꯥꯝꯃꯛꯇꯣꯔꯦ ꯑꯩꯗꯤ ꯂꯥꯝꯕꯨ ꯂꯥꯝꯁꯤꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯒꯤ ꯍꯤꯟꯖꯥꯡ ꯃꯅꯝꯁꯤꯅ ꯀꯔ ꯀꯩꯅꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦꯍꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯀꯩꯅꯣ ꯃꯁꯤ ꯍꯟꯅꯕꯤꯁꯦ ꯂꯥꯛꯄ ꯌꯥꯏꯁꯦ ꯑꯩ ꯉꯁꯥꯏꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯁꯤ ꯍꯣꯏ ꯏꯅꯦ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯣꯀꯣ ꯏꯅꯦ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯣ ꯍꯣꯏ ꯄꯨꯡꯕꯥ ꯃꯁꯨ ꯂꯥꯛꯑꯣ ꯂꯥ ꯍꯩꯃꯥ ꯑꯁꯤ ꯑꯃꯁꯨ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯏ ꯃꯥꯜꯂꯤꯅꯦ ꯇꯟꯖꯥꯁꯤꯗ ꯌꯦꯟ ꯌꯥꯝ ꯆꯥꯗꯣꯔꯦ ꯗꯗꯥ ꯍꯣꯏꯒꯤꯅꯦ ꯌꯦꯟ ꯆꯥꯗꯣꯏꯅꯤ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯥ ꯀꯌꯥꯝ ꯆꯥꯅꯤ ꯅꯪ ꯌꯥꯝ ꯆꯥꯅꯤꯌꯦ ꯆꯥꯊꯛꯁꯤ ꯆꯥꯅꯤ ꯁꯨꯗꯠꯀꯅꯤ ꯑꯩꯒꯤ ꯕꯕꯥ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯋꯦ ꯃꯊꯨꯟꯁꯨ ꯌꯥꯎꯏ ꯑꯗꯨꯗꯤ ꯆꯥꯅꯤꯡꯗꯦ. ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯆꯤꯟ ꯃꯆꯥꯁꯤꯒ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯤꯕꯣ? ꯅꯨꯡꯁꯤꯗꯕꯅ ꯃꯁꯨ ꯃꯕꯦꯟꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯟꯅꯨꯕꯅ ꯎꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣ? ꯍꯥꯏꯅꯣꯅꯦ. ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯣ ꯏꯁ ꯀꯩ ꯍꯥꯏꯅꯣꯒ ꯍꯪꯉꯤ ꯌꯥꯝ ꯁꯤꯡꯕꯅꯦ ꯑꯩꯒꯤꯁꯨ ꯅꯨꯄꯥꯁꯦ ꯁꯤꯡꯗ꯭ꯔꯣ? ꯋꯥꯔꯦ ꯍꯩꯃꯥ ꯂꯣꯏꯗꯣꯔꯦ ꯇꯨ ꯕ꯭ꯔꯣꯡ ꯁꯧꯔꯦ ꯁꯤ ꯂꯣꯏꯔꯒꯅꯦ ꯆꯥꯔꯗꯕꯅꯤ
ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤꯗ ꯀꯣꯏ ꯏꯕꯦꯝꯃ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯥꯛꯀ ꯊꯦꯡꯕ ꯆꯠꯄ ꯀꯥꯏꯗꯣ ꯑꯁ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯣꯏꯗꯤ ꯆꯠꯂꯛꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯠꯂꯛꯈ꯭ꯔ ꯄꯣꯠꯅꯦ ꯆꯠꯂꯛꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯅꯦ ꯑꯗꯨꯅꯦ ꯏꯅꯦ ꯑꯩꯈꯣꯏꯅꯒꯅꯦ ꯊꯥꯏꯅ ꯅꯥꯀꯊꯦꯡ ꯆꯠꯂꯛꯄꯗꯗꯤ ꯄꯥꯟꯒꯨꯝꯕ ꯑꯗꯒꯤ ꯁꯤꯡ ꯇꯤꯜꯍꯧ ꯆꯦꯡ ꯁꯨꯃꯥꯏꯅꯅꯦ ꯈꯖꯤꯛ ꯍꯥꯞꯄꯛꯑꯦ ꯄꯩꯁꯥ ꯑꯣꯏꯅꯒ ꯍꯥꯞꯄꯛꯄꯗꯤ ꯀꯌꯥꯕꯨ ꯌꯥꯎꯗꯦꯗ ꯑꯩꯈꯣꯏꯅ ꯅꯥꯀꯊꯦꯡ ꯈꯥꯏꯕ ꯃꯇꯝꯗꯨꯗꯗꯤ ꯑꯣ ꯑꯩꯈꯣꯏ ꯃꯇꯝꯗꯁꯨꯅꯦ ꯌꯥꯝ ꯇꯧꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯁꯦ ꯆꯦꯡ ꯍꯥꯞꯄꯅ ꯍꯥꯞꯄ ꯃꯥꯏꯔꯦꯟ ꯍꯥꯞꯄꯅ ꯍꯥꯞꯄ ꯀꯔꯤꯅꯣ ꯄꯪꯍꯥꯞꯇ ꯍꯥꯞꯄꯤ ꯑꯗꯨꯒꯅꯦ ꯁꯨꯡꯍꯥꯞ ꯍꯥꯞꯄꯨ ꯌꯥꯗꯕ ꯏꯃꯨꯡꯒꯁꯨ ꯌꯥꯎꯔꯛꯏꯅꯦꯍꯦ ꯑꯗꯨꯃꯥꯏꯅꯅꯦ ꯀꯩꯝꯇ ꯍꯥꯞꯄꯨꯒ ꯌꯥꯗꯕ ꯏꯃꯨꯡꯗꯨꯗꯤꯅꯦ ꯅꯅꯦ ꯍꯣꯏꯗꯤꯅꯦ ꯁꯦ ꯌꯦꯟꯁꯦ ꯍꯨꯔꯥꯜꯂꯒ ꯍꯦꯛꯇ ꯄꯨꯔꯛꯏꯕꯅꯤ ꯊꯤꯕꯣꯡꯁꯨ ꯈꯔ ꯌꯥꯎꯏꯗꯣ ꯑꯩꯈꯣꯏꯗꯤ ꯏꯅꯦꯕꯨꯗꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯗ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯋꯦꯅ ꯀꯔꯤ ꯏꯕꯦꯝꯃ ꯊꯥꯖ ꯏꯆꯦ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯉꯥꯡꯈꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯦ ꯏꯅꯦꯁꯨ ꯂꯩꯔꯝꯃꯤ ꯑꯣ ꯂꯩꯔꯝꯃꯤꯅꯤ ꯇꯨ ꯑꯩꯁꯨ ꯌꯥꯎꯔꯤꯌꯦ ꯑꯩꯁꯨ ꯌꯨꯝꯗ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯏꯊꯟꯗ ꯉꯥꯏꯔꯦꯅꯦ ꯏꯊꯟ ꯆꯥꯛ ꯆꯥꯕ ꯇꯜꯂꯕ ꯑꯗꯨꯏ ꯁꯤꯗ ꯍꯦꯛꯇ ꯂꯥꯛꯑꯕ ꯇꯤꯐꯤꯟꯗꯅꯦ ꯆꯥꯛ ꯈꯔ ꯍꯥꯞꯄ ꯄꯨꯔ ꯂꯥꯛꯑꯕꯅꯦ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯊꯅꯝꯃꯦ ꯑꯉꯥꯡꯈꯩꯒ ꯆꯥꯃꯤꯟꯅꯔꯒꯦꯅ ꯃꯥꯅꯦ ꯑꯉꯥꯡꯈꯩꯒꯅꯦ ꯃꯌꯥꯝ ꯍꯧ ꯇꯧꯔ ꯆꯥꯕꯩ ꯈꯨꯍꯥꯎꯁꯤꯁꯨꯅꯦ ꯃꯍꯥꯎ ꯑꯃꯅꯤ ꯍꯩ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯂꯣꯏꯔꯗꯤꯅꯦ ꯁꯦ ꯃꯥꯒꯤ ꯃꯇꯨꯝ ꯑꯝꯇ ꯍꯥꯟꯅ ꯀꯣꯊꯕꯤꯔꯛꯎꯁꯦ ꯐꯖꯕ ꯑꯆꯧꯕ ꯈꯜꯂꯛꯎ ꯂꯣꯏꯔꯦ ꯃꯥꯒꯤ ꯑꯃ ꯀꯣꯊꯕꯤꯔꯛꯑꯒꯦ ꯃꯁꯨ ꯅꯪ ꯀꯔꯝꯕ ꯃꯇꯨꯡ ꯆꯥꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯆꯥꯔꯤ ꯑꯁꯤꯁꯦ ꯀꯣꯊꯕꯤꯔꯛꯎꯁꯦ ꯏꯕꯦꯝꯃ ꯁꯦ ꯍꯕꯣ ꯑꯣ ꯁꯦ ꯆꯥꯔꯣ ꯍꯥꯎꯔꯅꯤꯅꯦꯍꯦ ꯆꯥꯎꯔꯒ ꯆꯥꯎꯔꯣ ꯍꯣꯏ ꯅꯪ ꯆꯥꯎꯔꯣꯀꯣ ꯃꯄꯥꯟꯗ ꯆꯥꯔꯨꯔꯣꯀꯣ ꯇꯥꯟ ꯆꯠꯄꯗꯤ ꯌꯥꯗꯦꯀꯣ ꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯛ ꯂꯥꯝꯃꯦ ꯂꯣꯏꯔꯦ ꯆꯥꯔꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯝꯇ ꯀꯧꯁꯜꯂꯛꯑꯣ ꯆꯠꯂꯣ ꯏꯅꯦ ꯏꯅꯦꯁꯨ ꯆꯥꯛꯁꯦ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯖꯤꯛꯇ ꯆꯥꯒꯦ ꯏꯕꯦꯝꯃ ꯁꯨꯖꯤꯡꯗ ꯆꯥꯒꯦ ꯁꯨꯖꯤꯡꯗ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯝꯇ ꯀꯧꯁꯜꯂꯨꯔꯁꯤꯁꯦ ꯄꯨꯈꯝꯒ ꯇꯦꯡꯊꯣꯛꯇꯅ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯍꯣꯏꯅꯦ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤꯁꯦ ꯍꯜꯂꯣ ꯌꯦꯟꯖꯥꯡꯁꯨ ꯂꯣꯏꯔꯦ ꯌꯦꯟ ꯊꯣꯡꯉꯦ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯦ ꯑꯉꯥꯡꯁꯤꯡꯗꯣ ꯀꯧꯁꯟꯕꯤꯔꯛꯑꯣ ꯏꯅꯦ ꯏꯆꯦꯒꯤ ꯇꯤꯐꯤꯟꯗꯨꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣꯗꯅ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩꯒꯤꯁꯤꯗꯤ ꯁꯤ ꯂꯩꯔꯦꯅꯦ ꯑꯩꯒꯤ ꯇꯤꯐꯤꯟꯗ ꯑꯗꯨꯝ ꯆꯥꯖꯔꯒꯦꯅꯦ ꯍꯣꯏ ꯏꯆꯦ ꯁꯦ ꯅꯃꯥꯅ ꯆꯥꯛꯀ ꯊꯤꯔꯕꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯂꯩꯔꯝꯃꯦ ꯂꯩꯔꯕꯅꯤ ꯌꯦꯟꯖꯥꯡꯗꯣ ꯊꯥꯡꯇꯣꯔꯛꯑꯣ ꯏꯕꯦꯝꯃ ꯁꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯐꯝꯃꯨ ꯄꯔꯦꯡ ꯐꯝꯃꯨ ꯆꯥꯅꯕꯤꯔꯣ ꯍꯣꯏ ꯁꯦ ꯅꯈꯨꯠ ꯅꯁꯥꯗꯤ ꯂꯣꯏ ꯍꯥꯝꯅꯔꯛꯑꯦꯀꯣ ꯃꯃꯥꯅꯦ ꯅꯣꯏ ꯍꯤꯟꯖꯥꯡ ꯂꯧꯊꯣꯛꯄꯤꯔꯨꯒꯦ ꯂꯩꯔꯝꯃꯣ ꯁꯦ ꯏꯁꯤꯡꯒ ꯀꯜꯂꯨ ꯊꯣꯏꯕꯤ ꯏꯁꯤꯡ ꯀꯟꯖꯜꯂꯨ ꯑꯩꯒꯤ ꯑꯄꯤꯛꯄꯗꯣ ꯃꯗꯨꯝꯗꯤꯅꯦ ꯃꯇꯨꯝ ꯑꯃ ꯆꯥꯔ ꯇꯨꯝꯈ꯭ꯔꯦ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯒꯦ ꯃꯥꯏꯗꯤ ꯃꯀꯟ ꯆꯥꯒꯦꯀꯣ ꯍꯣꯏ ꯆꯥꯒꯗꯕꯅꯤ ꯕꯣꯏꯁꯨ ꯃꯉꯛ ꯆꯥꯅꯤ ꯆꯥꯎ ꯏꯁꯨꯒꯤ ꯃꯉꯛ ꯃꯌꯥꯝ ꯍꯥꯞꯄꯤꯗꯣꯏꯅꯤ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯅ ꯀꯣꯠꯄꯗ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯕꯣ ꯏꯟꯖꯥꯡꯁꯤꯕꯣ ꯑꯁ ꯁꯤ ꯈꯛꯇꯪ ꯈꯔ ꯄꯨꯊꯣꯛꯇꯣꯏꯁꯤꯕꯨ ꯑꯩꯕꯨ ꯆꯣꯞꯅꯗꯅꯅꯦ ꯍꯣꯏꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄꯁꯨ ꯅꯠꯇꯦ ꯆꯥꯅꯤꯡꯉꯗꯤ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯍꯥꯞꯄꯛꯄ ꯌꯥꯏꯑꯕ ꯁꯤ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯨꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯣꯠꯄꯗꯨꯗ khitang ꯌꯦꯡꯍꯧꯔꯝꯃꯒꯗꯤ ꯐꯗꯧꯅꯤ ꯆꯥꯔꯁꯤ ꯁꯦ ꯌꯥꯎꯋꯤ ꯁꯦ ꯈꯥꯡꯁꯤꯕꯅꯦ ꯄꯨꯂꯞ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯕꯅꯤ ꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯍꯩꯃꯥ ꯁꯤ ꯈꯛꯇꯔꯅꯤ ꯉꯁꯥꯏꯒꯤꯗꯨꯕꯨ ꯌꯥꯝꯗꯤ ꯌꯥꯝꯈꯤꯕꯅꯤ ꯆꯤꯛꯀꯟ ꯆꯥꯔꯁꯦ ꯁꯤ ꯈꯛꯇ 이네 씨 같더라 진짜. ꯍꯩꯃꯥ ꯈꯥꯡꯗꯨꯃ ꯄꯨꯂꯞ ꯄꯨꯊꯣꯔꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯣꯅ ꯆꯠꯍꯜꯂ ꯃꯥ ꯆꯥꯊꯣꯛꯑꯝꯃꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯅꯤ ꯀꯥꯎꯔꯦ ꯍꯧꯖꯤꯛ ꯍꯩꯖꯥꯝꯄꯦꯠ ꯆꯥꯕꯩ ꯁꯤꯟꯁꯤ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯅꯝꯖ ꯌꯥꯗ꯭ꯔꯦ ꯆꯤꯟꯒ ꯂꯣꯏ ꯃꯨꯗꯣꯏꯅꯦ ꯍꯩꯖꯥꯝꯄꯦꯠ ꯑꯃ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯅꯨꯄꯤ ꯁꯥꯕꯒꯤ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯁꯦꯠꯂꯒ ꯀꯥꯂꯦꯟ ꯌꯧꯔꯛꯄ ꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯤ ꯏꯃꯥꯏ ꯄꯦꯝ ꯊꯋꯥꯏ ꯁꯦꯡꯅ ꯑꯃꯨꯕ ꯆꯥꯕꯁꯦ ꯑꯁ ꯐꯖꯅ ꯃꯨꯟꯕ ꯈꯨꯍꯥꯎꯁꯦ ꯈꯨꯍꯥꯎ ꯑꯃ ꯁꯤꯁꯦ 5 star hotel ꯑꯃꯗ ꯄ꯭ꯂꯦꯠꯇ ꯃꯔꯨ ꯃꯅꯤ ꯍꯥꯞꯄ ꯆꯥꯝꯃꯉꯥ ꯀꯩꯗꯤ ꯕꯔꯒꯔꯗ ꯑꯉꯥꯡꯕ ꯎꯊꯛ ꯃꯥꯟꯕꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯃꯗꯤ ꯃꯊꯛ ꯀꯥꯔꯒ ꯑꯣꯏꯅ ꯆꯥꯔꯦ ꯃꯈꯥꯗꯩ ꯆꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯐꯝꯃ ꯌꯦꯡꯍꯜꯂꯣ ꯋꯥꯟ ꯅꯣꯏ ꯑꯝꯇ ꯇꯧ ꯑꯩꯒꯤ ꯄꯄꯥ ꯌꯥꯕ꯭ꯔꯥ ꯌꯥꯎꯋꯦ ꯑꯗꯨ ꯍꯪꯒꯗꯕ ꯅꯪꯒꯤ ꯃꯐꯩ ꯌꯥꯎꯕ꯭ꯔꯥ ꯍꯪꯉꯛꯑꯣꯀꯣ ꯁꯦ ꯋꯥꯟ ꯁꯤꯗ ꯌꯦꯡꯉꯣ ꯇꯨ ꯌꯥꯔꯦ
항어. 항어. 이거 봐봐라. 짠이 해로과. 시시시라고 시간도. Dahil marahaya. 누가 그래? 어, 곧 필은 좀. 따니 라면. Sinong ambil dah lagi yang gua. 자, Mayan tahu ni hal sinong ambil dia. 뭔데요? 난 그냥 짠이 하르게. 아, 한 거야. 야, 봐. 그냥 짠이 난 남자니. 야, 짠이 야, 짜득시 짜득시. Nuo cái gua. Ada di tadi di hal. 아, 세. 아, 마툰지야 왜? 그래, ada di tadi. 이씨. 이스까 야, 너도 이거 해. 맞지는 짜지가 가. 이거 아주 득시 들어 씹어. 하포 하게 돼 비고. Ya deh, ayo. 그거. 세, 짜로. 사원이니 해. 이거 봐봐라. 짜로. 원영아, 짜로 놓고. 반대 짜로 놓고. 아단 잣바디야 됐고. 야, 아이 좀 더 잡아줘.